ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯃꯤꯟꯅꯁꯤ꯫ ꯋꯥꯔꯤ ꯑꯁꯤꯗ ꯃꯤꯡ ꯂꯩꯐꯝ ꯑꯁꯦꯡꯕ ꯍꯥꯏꯗꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯄꯗꯒꯤ ꯄꯟꯖꯔꯤꯕ ꯃꯤꯡ ꯑꯁꯤ ꯑꯁꯦꯡꯕ ꯑꯃꯠꯇ ꯅꯠꯆꯗꯦ꯫ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯃꯥꯟꯅꯕ ꯌꯥꯎꯔꯒꯁꯨ ꯋꯥꯔꯧꯕꯤꯗꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯕꯂꯥ ꯏꯟꯈꯠꯂꯛꯄ ꯃꯇꯝꯅꯤ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯗ꯭ꯔꯤꯉꯩ ꯃꯃꯥꯟꯅꯕꯤꯁꯤꯡ ꯃꯔꯛꯇ ꯅꯨꯄꯥꯅꯒ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯄꯗ ꯃꯇꯨꯡ ꯃꯔꯥꯡ ꯍꯧꯖꯕ, ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯖꯗꯕ, ꯑꯗꯨꯕꯨ ꯅꯨꯄꯥꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯦ ꯍꯥꯏꯕꯒꯤ ꯃꯈꯣꯏꯗ ꯍꯔꯥꯎꯖꯕ, ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯀꯔꯤꯅꯣ ꯀꯔꯥꯏꯅꯣ ꯍꯥꯏꯕ ꯃꯄꯨꯡ ꯐꯥꯅ ꯈꯟꯕ ꯉꯝꯗ꯭ꯔꯤꯕ ꯃꯈꯣꯏꯗ ꯃꯈꯣꯏꯗꯒꯤ ꯍꯦꯟꯅ ꯆꯥꯎꯔꯕ ꯍꯜꯂꯕ ꯅꯨꯄꯥ ꯀꯌꯥ ꯑꯃꯅꯁꯨ ꯍꯥꯏꯔꯛꯏ꯫ ꯃꯁꯨꯡ ꯃꯃꯥꯟꯅꯕꯒꯤꯗꯤ ꯀꯌꯥ ꯊꯣꯏꯅ ꯍꯦꯟꯅ ꯍꯥꯏꯔꯛꯄ ꯇꯧꯗꯦ꯫ ꯑꯗꯨꯕꯨ ꯕꯂꯥ ꯃꯉꯣꯟꯗꯒꯤ ꯆꯍꯤ ꯌꯥꯝꯅ ꯍꯟꯕ ꯅꯨꯄꯥꯁꯤꯡꯅ ꯍꯥꯏꯔꯛꯂꯕꯁꯨ ꯌꯥꯕꯗꯤ ꯄꯥꯛ ꯌꯥꯒꯟꯗꯦ꯫ ꯇꯧꯕꯇꯕꯨ ꯅꯨꯄꯥ ꯑꯃꯈꯛꯇꯪꯗꯤ ꯗꯤꯄꯛ ꯀꯧꯏ꯫ ꯗꯤꯄꯛ ꯕꯂꯥꯗꯒꯤ ꯆꯍꯤ 10ꯒꯤ ꯃꯊꯛꯇ ꯍꯜꯂꯤ꯫ ꯑꯉꯥꯡꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯒ ꯑꯉꯥꯡꯅ ꯄꯥꯝꯒꯗꯕ, ꯌꯥꯅꯤꯡꯒꯗꯕ ꯊꯦꯝ ꯅꯧꯗꯨꯅ ꯑꯆꯥꯄꯣꯠ ꯂꯩꯕꯤꯕ, ꯃꯐꯤ ꯃꯔꯣꯜ ꯂꯩꯕꯤꯕ, ꯑꯁꯨꯝꯕ ꯀꯌꯥ ꯑꯃ ꯇꯧꯔꯒ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯕꯂꯥꯕꯨ ꯊꯦꯝ ꯅꯧꯗꯨꯅ ꯀꯣꯏ꯫ ꯅꯣꯡꯃꯁꯨ ꯕꯂꯥ ꯃꯁꯥꯅ ꯌꯥꯖꯗꯕꯤꯗ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯩꯕꯤꯒꯗꯣꯏꯅꯤ, ꯐꯖꯕ ꯃꯐꯝꯗ ꯀꯣꯏꯔꯨꯁꯤ ꯍꯥꯏꯔꯒ ꯄꯨꯕꯤꯔꯒ ꯌꯥꯝꯅ ꯂꯥꯞꯄ ꯃꯐꯝꯗ ꯎꯅꯕ ꯄꯨꯕꯤꯕ, ꯍꯜꯂꯒ ꯌꯨꯝꯗ ꯉꯥꯡꯒꯅꯤ ꯍꯥꯏꯕꯒꯤ ꯕꯂꯥꯅ ꯀꯤꯖꯕ, ꯑꯗꯨꯒꯨꯝꯕꯗꯣ ꯀꯌా ꯊꯧꯑꯣꯏꯗꯕꯤꯗ ꯃꯈꯣꯏꯗꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤ, ꯑꯗꯨꯅ ꯅꯨꯄꯤ ꯎꯅꯕ ꯆꯠꯄꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝꯗꯒꯤ ꯂꯦꯝꯅ ꯊꯣꯛꯂꯛꯂꯕꯁꯨ ꯀꯅꯥꯅ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏ꯫ ꯕꯂꯥꯗꯤ ꯑꯉꯥꯡ ꯃꯆꯥꯅꯤ꯫ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯎꯗꯕꯗ ꯃꯃꯥ ꯃꯄꯥꯅ ꯀꯣꯏꯊꯤ ꯊꯤꯕ ꯃꯇꯝꯅꯤ꯫ ꯑꯗꯨꯕꯨ ꯗꯤꯄꯛꯅ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯌꯥꯝꯅ ꯂꯥꯞꯄ ꯃꯐꯝꯗ ꯎꯅꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯕꯤꯔꯦ꯫ ꯍꯜꯂꯛꯄꯗ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯌꯨꯝꯗ ꯕꯂꯥ ꯈꯣꯟꯊꯤ ꯆꯥꯅꯤ ꯍꯥꯏꯕꯒꯤ ꯀꯤꯖꯕ ꯐꯥꯎꯖꯩ꯫ ꯍꯜꯂꯛꯄꯒ ꯃꯌꯨꯝꯗ ꯆꯪꯗꯕꯤꯗ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯗ ꯍꯪꯖꯩ, "ꯑꯩꯈꯣꯏ ꯃꯃꯥꯅ ꯑꯩ ꯊꯤꯕ ꯂꯥꯛꯑꯝꯕ꯭ꯔꯥ ꯅꯣꯏꯗ?" ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯅ, "ꯍꯣꯏ, ꯉꯁꯥꯏꯋꯥꯏꯗꯤ ꯂꯥꯛꯑꯝꯕꯅꯦ꯫ ꯅꯪ ꯀꯗꯥꯏ ꯆꯠꯂꯨꯒꯦ?" ꯕꯂꯥ ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯃꯄꯨꯡꯅꯤꯡꯗ ꯍꯥꯏꯗꯕꯗꯤ ꯌꯥꯗꯦ꯫ ꯑꯩꯅ ꯌꯥꯝꯅ ꯍꯩꯅꯗꯕ ꯅꯨꯄꯥ, ꯑꯅꯝ ꯀꯟꯕ, ꯍꯅꯨꯕ ꯃꯥꯟꯕꯗꯨꯅ ꯑꯆꯥꯄꯣꯠ ꯑꯃꯈꯛꯇꯪ ꯂꯩꯕꯤꯒꯦ ꯍꯥꯏꯅ ꯄꯨꯔꯒ ꯑꯔꯥꯞꯄ ꯃꯐꯝꯗ ꯀꯔꯥꯏꯗꯅꯁꯨ ꯈꯪꯗꯦ ꯎꯅꯕ ꯄꯨꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯗ ꯊꯃꯣꯏ ꯁꯦꯡꯅ ꯇꯝꯖꯩ꯫ ꯑꯗꯨꯕꯨ ꯃꯗꯥꯎ ꯌꯥꯕꯗꯒꯤ ꯃꯥꯅ ꯏꯃꯨꯡꯗ ꯆꯪꯕ ꯃꯇꯝꯗ ꯌꯨꯝ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯉꯥꯡꯂꯔꯣꯏ ꯈꯟꯕꯗꯒꯤ ꯃꯐꯤ ꯃꯔꯣꯜ ꯑꯗꯨ ꯄ꯭ꯔꯞ ꯍꯣꯡꯗꯣꯛꯇꯨꯅ ꯐꯃꯨꯡꯗ ꯆꯪꯂꯒ ꯇꯨꯝꯕ ꯁꯥꯗꯨꯅ ꯂꯩ꯫ ꯍꯣꯔꯦꯟ ꯃꯃꯥꯈꯣꯏ ꯂꯥꯛꯂꯀꯥꯟꯗ "ꯅꯪ ꯀꯗꯥꯏ ꯆꯠꯂꯨꯏ?" ꯍꯪꯂꯕꯗꯤ "ꯑꯩ ꯀꯨꯏꯔꯦ ꯍꯜꯂꯛꯄ, ꯏꯃꯥꯟꯅꯕꯤꯈꯣꯏꯗ ꯆꯠꯂꯨꯕꯅꯤ, ꯇꯨꯝꯃꯤꯁꯤꯗꯤ" ꯍꯥꯏꯅ ꯈꯨꯝꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯐꯃꯨꯡ ꯑꯗꯨꯗ ꯆꯪꯂꯒ ꯇꯨꯝꯁꯤꯟꯅꯔꯒ ꯂꯩ꯫ ꯑꯃꯨꯛꯇ ꯐꯥꯎꯕ ꯇꯧꯗ꯭ꯔꯤꯕ ꯑꯉꯛꯄ ꯊꯧꯗꯣꯛ ꯀꯌా ꯑꯃꯁꯨ ꯇꯧꯕ ꯍꯧꯔꯛꯏ꯫ ꯕꯂꯥ ꯗꯤꯄꯛꯀ ꯈꯪꯅꯔꯨꯕꯗꯒꯤ ꯇꯞꯅ ꯇꯞꯅ ꯂꯥꯏꯔꯤꯛꯇꯒꯤ ꯂꯥꯞꯊꯣꯛꯂꯒ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯈꯣꯡꯗꯥꯕ ꯍꯧꯔꯛꯈꯤ꯫ ꯃꯁꯥꯅ ꯅꯨꯡꯁꯤꯗ꯭ꯔꯕꯁꯨ ꯄꯥꯝꯖꯗ꯭ꯔꯕꯁꯨ ꯗꯤꯄꯛꯅ ꯑꯗꯨꯝ ꯇꯛꯄꯅ ꯍꯦꯟꯃꯟꯕꯅ ꯕꯂꯥ ꯃꯉꯣꯟꯗ ꯅꯨꯡꯁꯤꯕꯗꯣ ꯌꯥꯊꯣꯛꯈꯤ, ꯄꯤꯊꯣꯛꯈꯤ꯫ ꯅꯨꯡꯁꯤ ꯍꯥꯏꯕ ꯌꯥꯔꯕꯅꯤꯅ ꯎꯅꯁꯤ ꯍꯥꯏꯕꯗ ꯊꯣꯛꯇꯕꯁꯨ ꯉꯝꯗꯦ, ꯑꯗꯨꯃꯛ ꯊꯣꯛꯏ꯫ ꯇꯞꯅ ꯇꯞꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯑꯁꯤ ꯆꯦꯠꯁꯤꯟꯅꯔꯛꯈꯤ꯫ ꯕꯂꯥ ꯄꯤꯛꯂꯤꯕꯅꯤ, ꯌꯨꯝ ꯄꯥꯟꯕꯒꯤ ꯆꯍꯤ ꯐꯥꯎꯕ ꯁꯨꯗ꯭ꯔꯤꯕꯅꯤ꯫ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒꯤ ꯂꯩꯉꯥꯎ ꯊꯤꯉꯥꯎꯒꯤ ꯑꯗꯨꯃꯛ ꯀꯣꯏꯖꯕꯒꯤ ꯋꯥꯅꯤ꯫ ꯂꯨꯍꯣꯡꯕ, ꯅꯨꯡꯁꯤꯅꯕ, ꯆꯦꯟꯕ ꯆꯣꯡꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯃꯈꯛꯅꯤ꯫ ꯑꯗꯨꯕꯨ ꯗꯤꯄꯛꯇꯤ ꯌꯨꯝ ꯀꯩ ꯄꯥꯟꯕ ꯃꯇꯝ ꯌꯥꯔꯦ꯫ ꯃꯁꯨꯡ ꯃꯃꯥꯟꯅꯕꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯨꯕ ꯌꯥꯗ꯭ꯔꯗꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯌꯨꯝ パンꯕ, ꯂꯨꯍꯣꯡꯕ ꯌꯥꯔꯕ ꯃꯥꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯅꯧꯅ ꯆꯍꯤ ꯁꯨꯗꯅ ꯆꯦꯟꯗꯨꯅ ꯃꯥꯒꯤꯗꯃꯛꯇ ꯑꯣꯏꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤ ꯆꯞ ꯆꯥꯅ ꯈꯜꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯣꯡꯃ ꯕꯂꯥ ꯃꯁꯥ ꯈꯪꯍꯟꯗꯕꯤꯗ ꯗꯤꯄꯛꯅ ꯕꯂꯥꯕꯨ ꯆꯦꯟꯅꯕ ꯍꯣꯠꯅꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯁꯨ ꯆꯦꯟꯈꯤ, ꯑꯗꯨꯕꯨ ꯕꯂꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯈꯪꯂꯛꯄꯗꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯈꯨꯗꯛꯇ ꯐꯥꯗꯣꯛꯅꯈꯤ꯫ ꯗꯤꯄꯛꯀꯤ ꯃꯌꯨꯝꯗ ꯌꯧꯔꯒ ꯐꯥꯗꯣꯛꯅꯕ ꯅꯠꯇꯦ, ꯂꯝꯕꯤꯗ ꯂꯝꯈꯥꯡꯗꯒꯤ ꯄꯥꯎ ꯐꯪꯅꯔꯛꯄꯗꯒꯤ ꯊꯠꯂꯒ ꯃꯈꯣꯏ ꯑꯅꯤ ꯐꯥꯗꯣꯛꯈꯤꯕꯅꯤ꯫
ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯃ ꯂꯩꯕꯅ ꯕꯂꯥ ꯃꯁꯥꯗ ꯑꯐꯥ ꯑꯄꯨꯟ ꯀꯌꯥ ꯑꯃ ꯊꯣꯛꯇꯕꯁꯨ ꯅꯠꯇꯦ꯫ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤ ꯍꯥꯏꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯇꯩ ꯑꯇꯣꯞꯄ ꯃꯈꯥ ꯇꯥꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯄ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛꯇ ꯃꯁꯥꯗ ꯊꯥꯖꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯂꯣꯏꯅꯃꯛ ꯄꯪꯀꯤꯗ ꯀꯤ꯫ ꯑꯃꯅ ꯁꯣꯏꯈ꯭ꯔꯒ ꯑꯇꯩꯁꯨ ꯑꯗꯨꯃꯛ ꯃꯉꯣꯟꯗ ꯁꯣꯏꯔꯛꯀꯗꯕ, ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯔꯛꯀꯗꯕꯣꯏꯇ ꯅꯤꯡꯗꯨꯅ ꯐꯅ ꯀꯨꯏꯅ ꯌꯥꯝꯅ ꯅꯨꯄꯥ ꯑꯃꯠꯇ ꯐꯥꯎꯕ ꯀꯣꯏꯗꯕꯤꯗ ꯑꯗꯨꯃꯛ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯑꯗꯨꯃꯛ ꯀꯥꯎꯊꯣꯛꯈꯤꯕꯅ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯁꯨ ꯅꯨꯄꯥ ꯅꯍꯥ ꯈꯪꯅꯕ ꯀꯣꯏꯅꯕ ꯌꯥꯎꯔꯛꯄꯗꯒꯤ ꯃꯥꯁꯨ ꯑꯃꯨꯛ ꯃꯊꯪ ꯃꯊꯪ ꯀꯣꯏꯅꯕ ꯍꯧꯔꯛꯈꯤ꯫ ꯗꯤꯄꯛ ꯑꯃꯗꯤ ꯕꯂꯥ ꯃꯈꯣꯏ ꯑꯅꯤꯅ ꯈꯥꯏꯗꯣꯛꯅꯈ꯭ꯔꯤꯕ ꯑꯁꯤ ꯏꯆꯝ ꯆꯝꯅ ꯅꯠꯇꯦ꯫ ꯗꯤꯄꯛ ꯑꯍꯜ ꯑꯣꯏꯔꯕꯅ ꯃꯈꯥ ꯇꯥꯅ ꯕꯂꯥꯕꯨ ꯅꯝꯗꯨꯅ ꯐꯥꯔꯒ ꯆꯦꯟꯒꯦ ꯍꯥꯏꯅ ꯍꯣꯠꯅꯔꯝꯂꯕꯗꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯖꯦꯜꯗ ꯂꯩꯕ ꯑꯗꯨꯒ ꯏꯖꯠ ꯗꯥꯕꯤꯁꯨ ꯂꯧꯒꯅꯤ ꯍꯥꯏꯗꯨꯅ ꯆꯦ ꯏꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯄꯥꯊꯣꯛꯅꯕꯅꯤ꯫ ꯃꯔꯝ ꯑꯁꯤ ꯂꯩꯕꯅ ꯃꯈꯥ ꯇꯥꯅ ꯗꯤꯄꯛꯅ ꯕꯂꯥꯕꯨ ꯅꯨꯡꯁꯤꯔꯕꯁꯨ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯈꯤꯗꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯄꯥꯎ ꯐꯥꯎꯅꯈꯤꯗꯕꯗꯒꯤ ꯇꯞꯅ ꯇꯞꯅ ꯂꯥꯞꯊꯣꯛꯄ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯈꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯤꯄꯛ ꯅꯨꯄꯤ ꯊꯤꯕ ꯌꯥꯕꯒꯤ ꯆꯍꯤ ꯃꯇꯥꯡ ꯑꯗꯨ ꯆꯞ ꯆꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯅ ꯅꯨꯡꯁꯤꯖꯕ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯃꯒ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯨꯍꯣꯡꯈꯤ꯫ ꯃꯥꯅ ꯑꯁꯨꯝꯅ ꯂꯨꯍꯣꯡꯈꯤꯕꯗꯒꯤ ꯕꯂꯥꯁꯨ ꯃꯥꯒꯤ ꯃꯈꯥ ꯇꯥꯕ ꯄꯨꯟꯁꯤꯗ ꯑꯌꯦꯠꯄ ꯑꯄꯟꯕ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯈꯟꯕꯗꯒꯤ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯗꯧꯔꯤꯕ ꯃꯥꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥ ꯑꯗꯨ ꯊꯤꯕ ꯃꯇꯝꯗ ꯃꯥꯒꯤꯁꯨ ꯐ꯭ꯔꯤ ꯑꯣꯏꯔꯅꯤ ꯍꯥꯏꯕꯗꯨ ꯈꯪꯖꯈꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯉꯣꯟꯗ ꯍꯥꯏꯔꯛꯄ ꯅꯨꯄꯥꯁꯤꯡꯗ ꯋꯥꯁꯤꯡ ꯑꯁꯤ ꯑꯔꯣꯠꯄ ꯑꯃꯠꯇ ꯊꯝꯗꯕꯤꯗ ꯑꯁꯦꯡꯕꯁꯤꯡ ꯑꯗꯨꯃꯛ ꯂꯣꯏꯅ ꯍꯥꯏꯗꯣꯛꯈꯤ꯫ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡ ꯑꯌꯥꯝꯕꯅ ꯀꯤꯒꯜꯂꯤ, ꯇꯨ ꯁꯣꯟꯒꯜꯂꯤ꯫ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗ ꯐꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯄꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅꯅ ꯅꯨꯡꯁꯤꯅꯅ ꯂꯧꯅ ꯂꯩꯅꯔꯕꯁꯨ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯈꯖꯤꯛꯇꯪ ꯎꯕ ꯃꯇꯝꯗ ꯊꯃꯣꯏ ꯁꯦꯡꯅ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯅ ꯂꯧꯈ꯭ꯔꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯥꯎꯊꯣꯛꯄ ꯐꯨꯕꯤꯕ ꯉꯝꯕ ꯅꯨꯄꯥꯒꯤ ꯊꯃꯣꯏ ꯌꯥꯝꯅ ꯂꯩ꯫ ꯇꯁꯦꯡꯅ ꯃꯗꯨꯃꯛ ꯀꯤꯕꯅ ꯕꯂꯥꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯄ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛꯇ ꯃꯥꯒꯤ ꯄꯤꯛꯂꯤꯉꯩꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯣꯏꯅꯃꯛ ꯂꯤꯈꯤ꯫ ꯃꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯃꯁꯥꯅ ꯈꯪꯖꯕ ꯅꯠꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯃꯈꯣꯏꯒꯤ ꯏꯖꯠ ꯁꯣꯛꯇꯦ, ꯑꯗꯨꯅ ꯀꯅꯥꯅꯁꯨ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ꯫ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯐꯪꯍꯧꯗ꯭ꯔꯕꯁꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯄꯨꯟꯁꯤꯗꯣ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯍꯟꯕ ꯍꯥꯏꯕꯁꯦ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯑꯌꯥꯝꯕꯅ ꯁꯤꯡꯗꯨꯅ ꯂꯩ꯫ ꯃꯔꯝ ꯑꯁꯤꯅ ꯕꯂꯥꯅꯁꯨ ꯋꯥꯐꯝ ꯑꯗꯨ ꯀꯤꯕꯒꯤꯗꯃꯛꯇ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯁꯦꯡꯕꯗꯣ ꯂꯣꯏꯅ ꯍꯥꯏꯗꯣꯛꯍꯧꯔꯕꯗꯤ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯅ ꯈꯪꯅ ꯂꯧꯕꯤꯕꯅꯤ꯫ ꯑꯗꯨꯅ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗꯁꯨ ꯃꯥꯕꯨ ꯆꯦꯜꯂꯨꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯍꯥꯏꯕꯤꯕ ꯋꯥ ꯁꯟꯗꯣꯛꯂꯛꯄ ꯊꯣꯛꯂꯕꯁꯨ ꯅꯨꯄꯥꯗꯨꯒ ꯃꯥꯒ ꯈꯪꯅꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯧꯅ ꯂꯩꯅꯈꯤꯕꯅꯤꯅ ꯇꯧꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯛꯄꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯈꯟꯖꯕꯗꯒꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯃꯥꯒꯤ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯕꯂꯥ ꯇꯁꯦꯡꯅ ꯄꯤꯛꯂꯤꯉꯩ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯤꯉꯩ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯗꯤꯄꯛꯅ ꯐꯥꯗꯨꯅ ꯅꯝꯗꯨꯅ ꯆꯦꯟꯕꯤꯕ ꯑꯣꯏꯕꯅ ꯍꯧꯖꯤꯛ ꯈꯛꯇ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯗꯤꯄꯛꯅ ꯃꯥꯒꯤ ꯃꯁꯥꯗꯤ ꯁꯣꯛꯈꯤꯕ ꯂꯩꯇꯦ꯫ ꯑꯗꯨꯃꯛ ꯑꯣꯏꯔꯕꯁꯨ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯃꯥꯅ ꯑꯩꯗꯤ ꯅꯨꯄꯥ ꯑꯃꯅ ꯐꯥꯔꯨꯔꯦ, ꯆꯦꯜꯂꯨꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯑꯉꯥꯡꯁꯤꯡ ꯍꯥꯏꯕꯁꯤꯗꯤ ꯊꯥꯏꯅꯉꯩꯗ ꯇꯧꯈ꯭ꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯅ ꯐꯅ ꯌꯥꯝꯅ ꯑꯁꯦꯡꯕ ꯑꯣꯏꯔꯕꯁꯨ ꯃꯇꯝꯁꯤꯒꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯐꯠꯇꯕ ꯍꯥꯟꯅ ꯈꯟꯕ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯆꯦꯜꯂꯨꯔꯕ ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯂꯥꯡꯗ ꯁꯣꯏꯗꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯈꯪꯉꯤ꯫ ꯑꯗꯨꯅ ꯃꯥꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯑꯗꯨꯝꯅ ꯆꯦꯜꯂꯨꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯈꯜꯂꯤ, ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯕ ꯅꯪꯕꯨ ꯑꯩꯅ ꯀꯔꯝ ꯍꯥꯏꯅ ꯑꯩꯒꯤꯗꯃꯛꯇ ꯂꯧꯁꯤꯟꯒꯗꯣꯏꯅꯣ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯅ ꯑꯌꯥꯝꯕꯅ ꯕꯂꯥ ꯃꯥꯒ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯆꯦꯜꯂꯨꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯇꯨꯅ ꯃꯤꯔꯥꯏꯕꯤꯔꯝꯂꯒ ꯆꯠꯈꯤꯕꯅ ꯑꯌꯥꯝꯕ ꯉꯛꯇ ꯑꯣꯏ꯫ ꯐꯅ ꯌꯥꯝꯂꯕꯗꯤ ꯃꯥꯒꯤ ꯑꯁꯦꯡꯕꯁꯤꯡ ꯑꯁꯤ ꯍꯥꯏꯗꯣꯛꯂꯨꯕ ꯃꯇꯝꯗ ꯐꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯕ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯊꯥꯗꯣꯛꯇꯨꯅ ꯑꯗꯨꯃꯛ ꯃꯤꯔꯥꯏꯕꯤꯔꯒ ꯆꯠꯈꯤꯕꯁꯤ ꯇꯧꯕꯇꯕꯨ ꯅꯨꯄꯥ ꯑꯃꯈꯛꯇꯤ ꯃꯥꯒꯤ ꯃꯃꯤꯡꯅ ꯊꯣꯝꯕ ꯀꯧꯏ꯫
ꯊꯣꯝꯕ ꯕꯥꯂꯥꯒꯤ ꯃꯃꯥꯡꯊꯛꯇ ꯊꯣꯛꯈ꯭ꯔꯤꯕ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯕꯥꯂꯥꯅ ꯍꯥꯏꯕꯗꯒꯤ ꯈꯪꯂꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯕꯥꯂꯥꯅ ꯐꯅ ꯌꯥꯝꯅ ꯑꯁꯣꯏꯕ ꯇꯧꯔꯕꯁꯨ ꯃꯥ ꯉꯥꯛꯊꯣꯛꯄ ꯉꯝꯒꯅꯤ ꯀꯔꯤꯁꯨ ꯈꯟꯗꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯗꯨꯃꯛ ꯂꯩ꯫ ꯆꯦꯟꯕ ꯐꯥꯎꯕ ꯆꯦꯜꯂꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯕꯗ ꯀꯅꯥ ꯑꯃꯠꯇꯅ ꯑꯌꯦꯠꯄ ꯑꯊꯤꯡꯕ ꯑꯃꯠꯇꯁꯨ ꯄꯤꯔꯛꯄ ꯂꯩꯇꯦ꯫ ꯃꯃꯥꯟꯅꯕꯤꯁꯤꯡꯅꯁꯨ ꯑꯗꯨꯃꯛ ꯌꯥꯏ꯫ ꯊꯣꯝꯕ ꯃꯔꯝ ꯃꯣꯛꯏ, ꯅꯤꯁꯥ ꯄꯨꯁꯥ ꯆꯥꯗꯦ, ꯅꯨꯄꯤ ꯑꯅꯤꯒ ꯅꯨꯄꯥ ꯃꯊꯟꯇꯒꯗ ꯄꯣꯛꯄꯅꯤ ꯃꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯁꯤ꯫ ꯌꯨꯝ ꯀꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯂꯩꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯦꯟꯗꯨꯅ ꯂꯨꯍꯣꯡꯕꯃꯛꯇꯤ ꯂꯨꯍꯣꯡꯗ꯭ꯔꯤ, ꯑꯗꯨꯕꯨ ꯂꯩꯀꯥꯏꯒꯤ ꯆꯤꯟ ꯍꯥꯏꯕꯁꯤꯗꯤ ꯃꯤꯅ ꯑꯃ ꯇꯧꯈꯤꯕꯗ, ꯀꯜꯂꯛꯄ, ꯑꯐꯕ ꯑꯃ ꯎꯕꯗ ꯍꯦꯛꯇ ꯆꯩꯈꯥꯏꯕ ꯊꯤꯟꯒꯥꯏꯕ ꯇꯧꯅꯕꯒꯤꯁꯦ ꯍꯦꯛꯇ ꯊꯣꯛꯂꯛꯄꯖꯥꯠꯅꯤ꯫ ꯄꯤꯛꯂꯤꯉꯩꯗ ꯇꯧꯈ꯭ꯔꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯀꯥꯎꯊꯣꯛꯄꯁꯨ ꯑꯗꯨꯃꯛ ꯌꯥꯔꯕꯅꯤ꯫ ꯃꯗꯨꯗꯤ ꯅꯠꯇ꯭ꯔꯗꯨꯅ ꯕꯥꯂꯥꯅ ꯄꯤꯛꯂꯤꯉꯩꯗ ꯆꯦꯟꯈꯤꯕ ꯋꯥꯐꯝ ꯑꯗꯣ ꯍꯧꯖꯤꯛ ꯕꯥꯂꯥꯒ ꯊꯣꯝꯕꯒ ꯂꯨꯍꯣꯡꯒꯗꯧꯔꯕ ꯃꯇꯝ ꯑꯁꯤꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯆꯤꯟꯗꯒꯤ ꯊꯣꯝꯕꯒꯤ ꯃꯃꯥ ꯃꯄꯥꯗ ꯆꯦꯜꯂꯨꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯌꯧꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗ ꯑꯀꯥꯏꯕ ꯑꯃ ꯆꯥꯎꯅ ꯑꯣꯏꯔꯛꯂꯦ꯫ ꯋꯥꯐꯝ ꯑꯗꯨꯒꯤꯗꯃꯛꯇ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯁꯤ ꯁꯣꯏꯗꯅ ꯀꯥꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯦ꯫ ꯊꯣꯝꯕꯅꯗꯤ ꯕꯥꯂꯥ ꯆꯦꯜꯂꯨꯔꯦ ꯍꯥꯏꯕ ꯈꯪꯖꯩ꯫ ꯃꯥꯒꯤ ꯋꯥꯔꯤꯁꯤꯡꯁꯨ ꯂꯣꯏꯅꯃꯛ ꯈꯪꯂꯒ ꯅꯨꯡꯁꯤꯅꯔꯤꯕꯅꯤ, ꯃꯁꯥ ꯃꯁꯥ ꯌꯥꯅꯔꯒ ꯆꯦꯜꯂꯤꯕꯅꯤ꯫ ꯃꯃꯥ ꯃꯄꯥꯅ ꯈꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯀꯥꯏꯁꯤꯡ ꯑꯗꯨꯅ ꯄꯥꯎ ꯇꯝꯕ ꯃꯇꯝꯗꯁꯨ ꯍꯦꯟꯖꯤꯟꯅ ꯇꯝꯕꯤꯕꯗꯒꯤ ꯕꯥꯂꯥꯕꯨ ꯃꯈꯣꯏꯒꯤ ꯃꯃꯧ ꯑꯣꯏꯕ ꯉꯝꯂꯔꯣꯏ, ꯑꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯇꯗꯨꯅ ꯑꯗꯨꯃꯛ ꯀꯨꯏꯅ ꯂꯩ꯫ ꯕꯥꯂꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯁꯨ ꯆꯦꯜꯂꯨꯔꯒ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯇꯕ ꯍꯥꯏꯕꯁꯦ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯃꯃꯥ ꯃꯄꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯀꯥꯏꯕ ꯊꯕꯛꯅꯤ꯫ ꯃꯆꯥꯕꯨ ꯆꯦꯜꯂꯨꯔꯒ ꯂꯨꯍꯣꯡꯕꯤꯗꯦ ꯍꯥꯏꯕꯁꯤ ꯀꯔꯥꯏꯗ ꯂꯦꯝꯖꯅꯤꯡꯉꯥꯏ ꯐꯖꯅꯤꯡꯉꯥꯏ ꯂꯩꯒꯦ? ꯑꯗꯨꯅ ꯊꯣꯝꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯃꯇꯝ ꯂꯦꯞꯅꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯊꯥꯔꯛꯑꯣ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯈꯤ꯫ ꯊꯣꯝꯕꯅꯗꯤ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯖꯈꯤ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯨꯗ ꯕꯥꯂꯥꯕꯨ ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯌꯨ, ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯆꯦꯟꯈꯤꯕ ꯊꯕꯛꯅꯤ, ꯀꯔꯤꯅꯣ ꯀꯔꯥꯏꯅꯣ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ, ꯏꯃꯥꯈꯣꯏꯒ ꯂꯩꯒꯗꯕ ꯅꯠꯇꯦ, ꯑꯩꯒ ꯂꯩꯒꯗꯕꯅꯤ, ꯑꯩꯅ ꯄꯥꯝꯕ, ꯑꯩꯒ ꯄꯨꯛꯆꯦꯟ ꯆꯥꯟꯅꯕ ꯃꯣꯠ ꯇꯤꯟꯅꯕ ꯅꯨꯄꯤ ꯊꯤꯕꯗ ꯏꯃꯥꯈꯣꯏꯅ ꯌꯥꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯈꯣꯏꯒꯤ ꯑꯄꯥꯝꯕ ꯅꯃꯧ ꯅꯨꯄꯤ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯑꯩꯒ ꯂꯩꯃꯤꯟꯅꯒꯗꯕ ꯅꯨꯄꯤꯅꯤ, ꯏꯁꯥꯅ ꯑꯄꯥꯝꯕ ꯊꯤꯕꯒꯤ ꯍꯛꯁꯨ ꯄꯤꯕꯤꯌꯨ꯫ ꯑꯩꯈꯣꯏꯅ ꯄꯥꯝꯂꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯅ ꯄꯥꯝꯗꯕ, ꯃꯣꯠ ꯆꯥꯟꯅꯗꯕ ꯑꯣꯏꯔꯒ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯁꯧ ꯂꯥꯡꯅꯕ ꯈꯠꯅ ꯆꯩꯅꯕ ꯑꯗꯨꯔ ꯅꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯤ ꯍꯥꯏꯗꯨꯅ ꯊꯣꯝꯕꯅꯁꯨ ꯍꯥꯏ꯫ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥꯗꯨꯅ ꯃꯆꯥꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯣ ꯇꯥꯕꯤꯈꯤꯗꯦ꯫ ꯑꯗꯨꯗꯒꯤ ꯊꯣꯝꯕꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯤꯁꯥ ꯆꯥꯗꯨꯅ ꯉꯥꯎꯁꯤꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯐꯅ ꯌꯥꯝꯅ ꯐꯕ ꯑꯣꯏꯔꯁꯨ ꯐꯠꯇꯕ ꯑꯣꯏꯔꯕꯁꯨ ꯃꯆꯥꯕꯨ ꯁꯣꯏꯔꯛꯀꯗꯣꯔꯦ ꯍꯥꯏꯔꯕꯗꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯁꯨ ꯃꯆꯥꯒꯤ ꯈꯜꯂꯒ ꯍꯦꯛꯇꯃꯛ ꯌꯥꯊꯣꯔꯛꯄ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯇꯕ ꯅꯠꯇꯦ꯫ ꯃꯔꯛ ꯑꯁꯤꯗ ꯃꯈꯣꯏꯁꯨ ꯄꯥꯛ ꯍꯦꯛꯇ ꯊꯨꯅ ꯆꯠꯄꯗꯤ ꯅꯠꯇꯦ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯥꯂꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯃꯤ ꯎꯁꯤꯠꯃꯟꯗꯦ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯇ ꯀꯦꯁ ꯇꯧꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯦ꯫ ꯅꯨꯄꯤ ꯆꯦꯜꯂꯨꯔꯒ ꯂꯧꯗꯕꯒꯤ ꯀꯦꯁ ꯊꯥꯡꯒꯠꯂꯛꯑꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯃꯥꯡꯗꯁꯨ ꯋꯥꯋꯥ ꯂꯥꯎꯕ꯫ ꯁꯣꯝꯗꯗꯤ ꯂꯥꯛꯂꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯄꯨꯈꯠꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥ ꯑꯗꯨꯅ ꯐꯅ ꯌꯥꯝꯅ ꯀꯟꯅ ꯈꯥꯝꯂꯕꯁꯨ ꯃꯆꯥꯕꯨ ꯄꯨꯂꯤꯁꯅ ꯐꯥꯔꯒ ꯄꯨꯈꯤꯕ ꯍꯥꯏꯕꯁꯦ ꯃꯈꯣꯏꯒꯤꯁꯨ ꯏꯖꯠ ꯌꯥꯝꯅ ꯁꯣꯛꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯋꯥ ꯀꯨꯞꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯍꯥꯏꯕꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯏꯖꯠꯇꯕꯤ ꯑꯣꯏꯅ ꯄꯤꯈꯤꯕꯅ ꯐꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯆꯥ ꯅꯨꯄꯥ ꯑꯁꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ ꯂꯩꯕꯅ ꯐꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯣꯞꯁꯟ ꯑꯅꯤ ꯄꯤ꯫ ꯐꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯃꯆꯥꯕꯨ ꯃꯈꯣꯏꯒꯤ ꯅꯥꯛꯇꯒꯤ ꯂꯥꯞꯅ ꯊꯝꯕ, ꯑꯗꯨꯁꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ, ꯖꯦꯜꯗ ꯂꯩꯕ ꯀꯅꯥꯅ ꯄꯥꯝꯒꯗꯣꯏꯅꯣ? ꯐꯅ ꯌꯥꯝꯅ ꯄꯥꯝꯗꯕ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯃꯆꯥꯕꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯍꯟꯅꯤꯡꯕ, ꯃꯆꯥꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯅꯨꯄꯤ ꯑꯗꯣ ꯇꯉꯥꯏ ꯐꯗꯅ ꯂꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯈꯨꯝꯂꯛꯈꯤ꯫ ꯌꯥꯝꯅ ꯄꯥꯝꯕ ꯁꯥꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯍꯥꯏꯕ ꯆꯠꯂꯒꯦ ꯇꯧꯔꯤꯕꯅꯤ, ꯄꯩꯁꯥ ꯅꯨꯡꯁꯥꯅꯒ ꯈꯔ ꯆꯤꯟꯕꯁꯤꯗ ꯌꯨꯝ ꯀꯩ ꯁꯦꯝꯖꯤꯟꯕꯅꯦ ꯀꯔꯤꯅꯦ, ꯑꯩꯈꯣꯏ ꯂꯧꯔꯣꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦ, ꯃꯇꯝ ꯈꯔ ꯉꯥꯏꯊꯣꯛ ꯉꯥꯏꯁꯤꯟ ꯇꯧꯅꯕꯒꯤ ꯋꯥꯅꯤ꯫ ꯑꯁꯨꯝꯅ ꯐꯖꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯇꯨꯅ ꯅꯨꯄꯤ ꯑꯗꯣ ꯂꯧꯕꯗ ꯇꯥꯈꯤ꯫ ꯏꯆꯝ ꯆꯝꯅ ꯂꯧꯕ ꯅꯨꯄꯤ ꯅꯠꯇꯦ, ꯄꯨꯂꯤꯁ ꯌꯧꯅꯔꯒ ꯂꯧꯕ ꯅꯨꯄꯤꯅꯤ꯫ ꯑꯗꯨꯅ
ꯊꯣꯝꯕꯒꯤ ꯃꯃꯥꯅ ꯕꯂꯥꯕꯨ ꯂꯨꯍꯣꯡꯕ ꯍꯦꯛ ꯂꯣꯏꯕꯒ ꯑꯣꯠꯀꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯦ ꯁꯤꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤ꯫ ꯕꯂꯥꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯑꯗꯨꯃꯛ ꯌꯥꯈꯤ꯫ ꯃꯈꯣꯏꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯏꯃꯨꯡ ꯑꯗꯨꯗ ꯊꯥꯖꯔꯕ ꯃꯇꯨꯡꯗ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯀꯔꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕ ꯀꯔꯤꯃꯠꯇ ꯈꯜꯂꯨꯕ ꯇꯧꯗꯦ꯫ ꯃꯈꯣꯏꯒꯤ ꯍꯥꯏꯕꯕꯨ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯗꯨꯅ ꯆꯦꯟꯈꯤꯕꯅꯤ, ꯅꯨꯄꯥ ꯑꯗꯨꯗ ꯂꯨꯍꯣꯡꯗꯨꯅ ꯂꯩꯈꯤꯕ ꯑꯁꯤꯈꯛꯅꯤ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯤ꯫ ꯑꯗꯨꯁꯨ ꯑꯇꯩ ꯃꯔꯝ ꯑꯃꯒꯤ ꯅꯠꯇꯦ, ꯃꯃꯥꯡꯗꯁꯨ ꯅꯨꯄꯥ ꯑꯃꯗ ꯆꯦꯜꯂꯨꯔꯒ ꯄꯤꯅꯗꯕꯤꯗ ꯈꯥꯏꯗꯣꯛꯅꯗꯨꯅ ꯊꯝꯂꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯟꯗꯛ ꯑꯃꯨꯛ ꯆꯦꯜꯂꯒ ꯅꯨꯄꯥ ꯑꯗꯨꯅ ꯂꯧꯕꯤꯈꯤꯗ꯭ꯔꯕꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯏꯖꯠ ꯑꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯈꯥ ꯇꯥꯔꯦ꯫ ꯑꯗꯨꯇ ꯅꯠꯇꯅ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯃꯁꯥ ꯃꯊꯟꯇ ꯐꯥꯎꯕ ꯁꯤꯖꯕ ꯌꯥꯕꯒꯤ ꯋꯥꯈꯜ ꯈꯜꯂꯛꯀꯅꯤ ꯍꯥꯏꯕ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯨꯅ ꯈꯟꯕꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯃꯈꯥ ꯇꯥꯔꯛꯀꯗꯕ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯒꯅꯤ ꯋꯥꯔꯛꯀꯅꯤ ꯍꯥꯏꯕ ꯈꯜꯂꯨꯕ ꯇꯧꯗꯅ ꯊꯣꯝꯕꯗ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯤꯗ ꯌꯥꯈꯤ꯫ ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯅꯤ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯅꯕꯒꯤ ꯅꯨꯃꯤꯠ ꯂꯦꯞꯇꯨꯅ ꯂꯨꯍꯣꯡꯈꯤ꯫ ꯕꯂꯥ ꯃꯃꯥ ꯃꯄꯥꯅ ꯑꯑꯣꯡ ꯑꯋꯣꯟ ꯆꯥꯎꯅ ꯇꯧꯗꯨꯅ ꯆꯥꯎꯅ ꯑꯗꯨꯃꯛ ꯂꯨꯍꯣꯡꯈꯤ꯫ ꯊꯣꯝꯕ ꯑꯃꯗꯤ ꯕꯂꯥ ꯃꯈꯣꯏ ꯑꯅꯤꯗꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯔꯦ ꯈꯟꯗꯨꯅ ꯉꯁꯤꯗꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯍꯧꯔꯅꯤ ꯈꯟꯗꯨꯅ ꯅꯨꯡꯉꯥꯏꯕ ꯃꯪꯂꯥꯟ ꯅꯨꯡꯉꯥꯏꯕ ꯑꯁꯥ ꯀꯌా ꯑꯃ ꯁꯥꯒꯠꯆꯈꯤ꯫ ꯑꯗꯨꯕꯨ ꯊꯣꯝꯕꯒꯤ ꯃꯃꯥꯅ ꯕꯂꯥꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯣꯠꯄ ꯅꯩꯕ ꯑꯗꯨꯃꯛ ꯍꯦꯟꯒꯠꯂꯛꯏ꯫ ꯂꯩꯁꯥꯕꯤ ꯑꯣꯏꯔꯝꯕꯗꯒꯤ ꯅꯧꯅ ꯌꯨꯝ ꯄꯥꯜꯂꯛꯇꯨꯅ ꯂꯨꯍꯣꯡꯂꯕ ꯃꯧ ꯑꯃ ꯑꯣꯏꯔꯨꯕ ꯍꯥꯏꯕꯁꯦ ꯂꯩꯁꯥꯔꯤꯉꯩꯗ ꯂꯩꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨꯒ ꯃꯧ ꯑꯣꯏꯔꯒ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯥꯟꯅꯔꯣꯏ꯫ ꯐꯅ ꯂꯥꯏꯔꯕ ꯑꯣꯏꯁꯅꯨ ꯏꯅꯥꯛ ꯈꯨꯟꯕ ꯑꯣꯏꯁꯅꯨ, ꯌꯨꯝ ꯑꯃꯒ ꯁꯥꯗꯥꯔꯣꯟ ꯑꯃꯠꯇ ꯃꯥꯟꯅꯗꯕ ꯂꯣꯏꯅ ꯑꯌꯥꯝꯕ ꯈꯦꯟꯅꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯂꯥ ꯅꯧꯅ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯑꯄꯥꯝꯕ ꯈꯪꯗꯣꯛꯅꯕ ꯑꯃꯗꯤ ꯃꯈꯣꯏꯅ ꯌꯥꯅꯕ ꯆꯠꯄꯗ ꯌꯥꯝꯅ ꯋꯥꯖꯈꯤ꯫ ꯃꯊꯛ ꯑꯗꯨꯗ ꯃꯅꯦꯝꯄꯣꯛꯅꯁꯨ ꯑꯃꯨꯛꯀ ꯑꯣꯠꯄꯤ ꯅꯩꯕꯤꯕꯁꯤꯁꯨ ꯌꯥꯎꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯋꯥꯖꯕ, ꯈꯥꯡꯕ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯖꯈꯤ꯫ ꯇꯞꯅ ꯇꯞꯅ ꯂꯩꯔꯒ ꯑꯗꯨꯃꯛ ꯐꯔꯛꯀꯅꯤ, ꯍꯩꯇꯕꯒꯤ ꯇꯧꯔꯤꯕꯅꯤ, ꯍꯩꯔꯒ ꯇꯞꯅ ꯇꯞꯅ ꯐꯖꯔꯛꯀꯅꯤ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯀꯟꯅ ꯍꯣꯠꯅꯖꯩ꯫ ꯃꯥꯒꯤ ꯅꯨꯄꯥꯅꯁꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯃꯤꯗꯥꯡꯗ ꯑꯗꯨꯃꯛ ꯇꯥꯛꯄꯤ꯫ ꯏꯃꯥꯅ ꯑꯄꯥꯝꯕ ꯄꯥꯝꯗꯕ, ꯌꯨꯝ ꯑꯗꯨꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯑꯄꯥꯝꯕ ꯄꯥꯝꯗꯕ, ꯃꯥꯅ ꯀꯔꯤ ꯇꯧꯏ ꯀꯩꯗꯧꯏ ꯍꯥꯏꯕ ꯂꯣꯏꯅꯃꯛ ꯇꯥꯛꯄꯤ꯫ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯗꯁꯨ ꯃꯅꯦꯝꯕꯣꯛꯅ ꯑꯣꯠꯂꯤ ꯅꯩ ꯍꯥꯏꯕꯁꯦ ꯃꯥ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯃꯤꯑꯣꯏꯕꯒꯤ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯜ ꯑꯗꯨ ꯂꯥꯟꯈꯤꯕꯅ ꯕꯂꯥꯁꯨ ꯍꯥꯏꯗꯕ ꯌꯥꯗꯗꯅ ꯃꯥꯒꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯑꯗꯨꯗ ꯃꯅꯦꯝꯕꯣꯛꯅ ꯑꯣꯠꯄꯗꯣ ꯍꯥꯏꯈꯤ꯫ ꯃꯥꯅ ꯐꯅ ꯌꯥꯝꯅ ꯄꯥꯎ ꯇꯝꯖꯔꯕꯁꯨ ꯊꯣꯝꯕ ꯃꯅꯥꯗ ꯍꯥꯞꯇꯦ꯫ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯃꯅꯦꯝꯕꯣꯛꯅ ꯑꯣꯠꯂꯤꯕ ꯑꯗꯨꯅ ꯊꯣꯝꯕꯅꯁꯨ ꯌꯥꯏ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯈꯣꯏꯒꯤꯗꯤ ꯃꯃꯥ ꯃꯆꯥꯅꯤ, ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯈꯣꯏ ꯃꯁꯦꯟ ꯑꯃꯠꯇ ꯑꯣꯏꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯇꯣꯉꯥꯟꯅ ꯇꯥꯍꯧꯒꯗꯧꯔꯤꯕꯁꯤ ꯃꯧ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤꯕꯗꯣ ꯑꯗꯨ ꯈꯛꯇꯅꯤ꯫ ꯑꯗꯨꯅ ꯕꯂꯥꯁꯨ ꯋꯥ ꯑꯃ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯐꯠꯇꯕ ꯍꯦꯛꯇ ꯇꯥꯏ, ꯃꯊꯟ ꯈꯛꯇ ꯍꯦꯛꯇ ꯑꯣꯏ꯫ ꯃꯌꯨꯝꯗ ꯆꯠꯂꯕꯁꯨ ꯐꯨꯏ, ꯅꯩ, ꯑꯣꯠꯂꯤ ꯍꯥꯏꯕꯁꯨ ꯍꯥꯏꯕ ꯉꯝꯖꯗꯦ꯫ ꯈꯥꯡꯕ ꯌꯥꯕ ꯈꯥꯡꯂꯒꯦ, ꯍꯥꯏꯔꯔꯣꯏꯒꯦ ꯍꯥꯏꯗꯨꯅ ꯈꯟꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯑꯗꯨ ꯍꯦꯟꯗꯣꯛꯈꯤꯕꯅ ꯕꯂꯥꯁꯨ ꯃꯌꯨꯝꯗ ꯃꯄꯥꯝꯗ ꯆꯠꯂꯒ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯣꯠꯅꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯂꯣꯏꯅꯃꯛ ꯇꯝꯖꯩ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯅꯨꯄꯤꯅ ꯌꯨꯝ ꯄꯥꯟꯗꯨꯅ ꯆꯠꯈꯤꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯄꯥꯝꯃꯨꯖꯩ, ꯅꯨꯡꯁꯤꯖꯩ꯫ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯅꯥꯎꯊꯤ ꯁꯥꯗꯨꯅ ꯀꯦꯅ ꯃꯧꯅ ꯂꯩꯖꯔꯝꯂꯤꯕ ꯑꯗꯨꯅ ꯅꯨꯄꯥ ꯃꯌꯨꯝ ꯑꯗꯨꯗ ꯆꯠꯂꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩ ꯍꯥꯏꯕꯁꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯇꯥꯅꯤꯡꯉꯤ꯫ ꯑꯣꯠꯄꯤ ꯅꯩꯕꯤ ꯐꯨꯕꯤ ꯆꯩꯕꯤ ꯍꯥꯏꯔꯕꯗꯤ ꯃꯈꯣꯏꯅ ꯍꯦꯟꯅ ꯂꯩꯕ ꯉꯝꯗꯦ, ꯊꯋꯥꯏ ꯋꯥꯏ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯀꯔꯤ ꯇꯧꯕꯤꯔꯝꯒꯗꯒꯦ, ꯀꯔꯤ ꯇꯧꯔꯝꯒꯗꯒꯦ, ꯆꯥꯔꯝꯒꯗ꯭ꯔꯥ ꯊꯛꯂꯝꯒꯗ꯭ꯔꯥ, ꯁꯤꯒꯨꯝꯕꯒꯤ ꯋꯥꯈꯜꯗ ꯂꯩꯃꯟ ꯑꯣꯏꯗꯨꯅ ꯂꯩꯕ ꯃꯃꯥ ꯃꯄꯥ ꯀꯌా ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯕꯂꯥꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯃꯥꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯕꯗ ꯅꯨꯡꯉꯥꯏꯇꯦ, ꯑꯣꯠꯅꯩ ꯍꯥꯏꯕꯗꯣ ꯃꯈꯣꯏꯗ ꯂꯥꯛꯇꯨꯅ ꯇꯝꯂꯝꯕꯅ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯨꯁꯨ ꯋꯥꯖꯩ꯫ ꯑꯗꯨꯕꯨ ꯂꯩꯃꯅꯥꯎꯅꯤ, ꯃꯅꯦꯝꯄꯣꯛꯅꯤ, ꯃꯥꯅ ꯇꯧꯕ ꯊꯕꯛ ꯑꯗꯨꯗ ꯄꯥꯝꯗꯕꯒꯤ ꯅꯣꯡ ꯐꯥꯗꯣꯛ ꯏꯁꯧ ꯂꯥꯡꯗꯨꯅ ꯉꯥꯡꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯟꯗꯣꯛꯏ꯫ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯌꯨꯝꯂꯥꯛ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯦ꯫ ꯃꯤ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯃꯧ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯑꯣꯏꯕ ꯆꯠꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯃꯤꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯃꯈꯨꯠ ꯊꯤꯡꯖꯤꯟꯗꯨꯅ ꯑꯋꯣꯠ ꯑꯄꯥ ꯁꯥꯕꯗꯨꯁꯨ ꯃꯈꯣꯏ ꯄꯥꯝꯖꯗꯦ꯫
ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯐꯨꯕ ꯆꯩꯕ ꯈꯔ ꯉꯥꯡꯕ ꯇꯧꯖꯕꯒꯤ ꯋꯥꯅꯤ, ꯍꯥꯠꯄꯃꯛꯇꯤ ꯍꯥꯠꯈꯤꯗꯦ꯫ ꯃꯈꯣꯏꯅꯁꯨ ꯑꯗꯨꯝꯅ ꯀꯥ ꯍꯦꯟꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯔꯨꯗꯕꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯂꯥꯛꯇꯨꯅ ꯀꯞꯇꯨꯅ ꯍꯥꯏꯔꯕꯁꯨ ꯃꯈꯣꯏꯅ ꯊꯦꯝꯅꯧꯗꯨꯅ ꯑꯗꯨꯃꯛ ꯊꯥꯗꯣꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯩꯊꯪꯗ ꯕꯂꯥ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯃꯌꯨꯝꯗ ꯆꯦꯜꯂꯛꯇꯨꯅ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯂꯩꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯗꯨꯗ ꯀꯞꯇꯨꯅ ꯄꯥꯎ ꯇꯝꯃꯤ꯫ ꯃꯈꯣꯏꯁꯨ ꯍꯧꯖꯤꯛ ꯈꯛꯇ ꯈꯪꯂꯦ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯣ꯫ ꯂꯨꯍꯣꯡꯕꯒꯤ matangdasu ꯆꯌꯦꯠꯅꯕ ꯀꯌꯥ ꯑꯃ ꯂꯩꯈꯤ꯫ ꯄꯨꯂꯤꯁꯇ ꯀꯦꯁ ꯀꯥꯔꯕ ꯃꯇꯨꯡꯗ ꯂꯨꯍꯣꯡꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯌꯥꯔꯒꯦ, ꯃꯥꯒꯤꯗꯃꯛꯇ ꯂꯦꯞꯂꯒꯦ ꯈꯟꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯨꯄꯤ ꯂꯨꯞꯇ ꯇꯥꯛꯈꯤ꯫ ꯅꯨꯄꯤ ꯑꯣꯏꯕꯤ ꯄꯨꯟꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯅꯨꯄꯤ ꯂꯨꯞꯇ ꯇꯥꯛꯄꯗꯒꯤ ꯏꯃꯨꯡ ꯑꯅꯤꯃꯛ ꯀꯧꯈꯠꯇꯨꯅ ꯋꯥ ꯈꯟꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯊꯣꯝꯕꯒꯤ ꯃꯃꯥ ꯃꯄꯥ ꯕꯂꯥꯕꯨ ꯌꯥꯝꯅ ꯄꯥꯝꯕ, ꯅꯨꯡꯁꯤꯖꯕ, ꯂꯨꯅ ꯇꯧꯔꯒ ꯊꯝꯕ ꯃꯃꯧꯗ ꯃꯃꯧꯒꯨꯝꯅ ꯉꯥꯡꯊꯣꯛ ꯁꯛꯇꯣꯔꯛꯄꯗꯗꯤ ꯇꯧꯏ꯫ ꯑꯗꯨꯕꯨ ꯕꯂꯥ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ, ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯔꯦ, ꯑꯐꯕ ꯐꯠꯇꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯕꯅꯤ꯫ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯃꯈꯣꯏꯅ ꯊꯦꯝꯂꯤꯕ ꯃꯣꯏꯊꯦꯝ ꯑꯗꯨꯗ ꯌꯥꯔꯒ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯨꯔꯕꯗꯤ ꯃꯥ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯍꯥꯏꯕ ꯃꯁꯥꯅ ꯈꯪꯖꯩ꯫ ꯑꯗꯨꯅ ꯃꯄꯥꯝꯗꯁꯨ ꯌꯦꯠꯄ ꯄꯥꯝꯗ꯭ꯔꯦ, ꯅꯨꯄꯥ ꯃꯌꯨꯝꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯜꯂꯒ ꯂꯩꯕ ꯄꯥꯝꯗ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯄꯩꯁꯥꯗꯣ ꯂꯧꯔꯒ ꯃꯁꯥ ꯃꯊꯟ ꯈꯛꯇ ꯃꯔꯣꯝꯗꯣꯝ ꯍꯤꯡꯖꯕ ꯄꯥꯝꯂꯦ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯨꯄꯥ ꯑꯗꯨꯒ ꯈꯥꯏꯅꯔꯒ ꯂꯩꯕꯁꯤ ꯃꯥ ꯇꯁꯦꯡꯅ ꯄꯥꯝꯖꯔꯦ ꯍꯥꯏꯕꯅꯤ꯫ ꯃꯥꯏꯀꯩ ꯑꯅꯤꯃꯛ ꯐꯝꯃꯤꯟꯅꯔꯒ ꯃꯈꯣꯏꯒꯤ ꯋꯥ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤꯒꯤ ꯑꯄꯥꯝꯕꯗ ꯇꯧꯕ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯕꯂꯥꯅ ꯑꯔꯥꯟꯕ ꯑꯃꯠꯇ ꯇꯧꯈꯤꯗꯕꯅ ꯅꯨꯄꯥ ꯑꯗꯨꯗꯒꯤ ꯏꯆꯠꯇꯥꯕꯤ ꯑꯣꯏꯅ ꯕꯂꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯄꯩꯁꯥ ꯈꯔ ꯂꯧꯔꯒ ꯃꯄꯥꯝꯗ ꯃꯇꯝ ꯈꯔ ꯂꯩꯗꯨꯅ ꯃꯥꯒꯤꯁꯨ ꯏꯃꯨꯡ ꯑꯗꯨꯗ ꯌꯦꯠꯇꯅꯕ ꯃꯁꯥ ꯃꯔꯣꯝꯗꯣꯝ ꯈꯛꯇ ꯂꯦꯞꯆꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒ ꯈꯥꯏꯅꯔꯒ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯕꯂꯥ ꯑꯗꯨꯃꯛ ꯂꯩꯕꯗ ꯇꯥꯈꯤ꯫ ꯕꯂꯥꯒ ꯈꯥꯏꯅꯔꯒ ꯋꯥ ꯂꯣꯏꯁꯤꯟꯅꯔꯒ ꯂꯩꯔꯕ ꯃꯇꯨꯡꯗ ꯊꯣꯝꯕ ꯅꯨꯄꯤ ꯑꯃ ꯊꯤꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯇꯥꯈꯤ꯫ ꯃꯃꯥ ꯃꯄꯥꯅ ꯄꯥꯝꯅ ꯅꯨꯡꯁꯤꯅ ꯂꯧꯖꯈꯤꯕ ꯃꯃꯧ ꯅꯨꯄꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯡꯊꯛꯇꯁꯨ ꯃꯅꯦꯝꯕꯣꯛ ꯑꯗꯨꯅ ꯑꯣꯠꯄꯗꯒꯤ ꯂꯩꯕ ꯉꯝꯗꯗꯨꯅ ꯕꯂꯥꯁꯦ ꯆꯠꯈꯤꯕꯅꯤ ꯍꯥꯏꯕ ꯅꯧꯅ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯃꯧ ꯑꯗꯨꯅ ꯈꯪꯕꯅ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯅꯦꯝꯕꯣꯛ ꯑꯗꯨꯕꯨ ꯂꯥꯛꯁꯤꯟꯈꯤ꯫ ꯌꯥꯔꯤꯕ ꯃꯈꯩ ꯃꯥꯒꯤ ꯃꯈꯥꯗ ꯊꯝꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯈꯤ꯫ ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯃꯧ ꯑꯗꯨꯗꯤ ꯊꯣꯝꯕꯒꯤ ꯃꯃꯥꯅ ꯍꯦꯟꯖꯤꯟꯕ ꯉꯝꯗꯦ꯫ ꯃꯥꯅ ꯑꯣꯏꯅ ꯃꯈꯥꯗ ꯂꯩꯕ ꯑꯉꯥꯡꯗꯧꯅ ꯁꯤꯖꯤꯟꯅꯕ, ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯍꯟꯕ, ꯐꯤꯁꯨ ꯐꯤꯖꯥꯝꯕ ꯇꯧꯍꯟꯕ ꯂꯣꯏꯅꯃꯛ ꯇꯧꯍꯜꯂꯤ꯫ ꯃꯁꯥꯅ ꯄꯥꯝꯅ ꯂꯧꯕ ꯃꯃꯧꯅꯤ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯃꯌꯥꯝ ꯑꯗꯨꯅꯁꯨ ꯀꯂꯛ ꯄꯦꯟꯅꯩ꯫ ꯃꯈꯣꯏꯅ ꯕꯂꯥꯗ ꯇꯧꯕꯤꯈꯤꯕ ꯑꯣꯠꯄꯤ ꯅꯩꯕꯤꯈꯤꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯗꯒꯤ ꯍꯦꯟꯅ ꯉꯝꯕ, ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯅꯕꯒꯤꯗꯃꯛꯇ ꯃꯁꯥꯅ ꯃꯈꯣꯡꯅ ꯊꯣꯡꯅ ꯃꯣꯡꯐꯝ ꯊꯤꯖꯔꯨꯕꯅꯤ꯫ ꯃꯈꯣꯏꯅ ꯄꯥꯝꯅ ꯂꯧꯖꯔꯨꯕ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯅ ꯃꯃꯧ ꯅꯨꯄꯤ ꯑꯁꯤꯒꯤ ꯁꯦꯕꯥ ꯃꯈꯣꯏꯅ ꯇꯧꯕ ꯇꯥꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯂꯩꯀꯥꯏ ꯑꯗꯨꯅ ꯉꯥꯡꯅꯩ꯫ ꯕꯂꯥꯁꯨ ꯄꯥꯎ ꯑꯗꯨ ꯇꯥꯔꯤꯕꯅꯤ꯫ ꯃꯥꯅ ꯇꯧꯕ ꯉꯝꯈꯤꯗꯕ ꯇꯥꯔꯒꯁꯨ ꯂꯥꯛꯂꯤꯕ ꯃꯧ ꯑꯗꯨꯅ ꯃꯃꯥ ꯃꯄꯥꯕꯨ ꯑꯣꯠꯅꯩ ꯍꯥꯏꯕ ꯇꯥꯕꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯕ ꯄꯦꯟꯕ ꯄꯣꯛꯆꯈꯤ꯫ ꯃꯁꯥꯃꯛꯅ ꯂꯃꯟ ꯈꯨꯝꯕꯅꯤ ꯍꯥꯏꯅ ꯈꯟꯅ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ꯫ ꯄꯦꯟꯊꯣꯛꯅ ꯆꯥꯎꯊꯣꯛꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯈꯤ꯫ ꯑꯁꯨꯝꯅ ꯃꯤ ꯑꯃꯗ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯕꯁꯨ ꯃꯈꯣꯏꯗꯒꯤ ꯍꯦꯟꯅ ꯉꯝꯕ ꯑꯃꯅ ꯃꯈꯣꯏꯗ ꯑꯃꯨꯛ ꯑꯣꯠꯅꯩꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ, ꯈꯨꯗꯩ ꯀꯪꯗ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯅꯕꯗꯣ ꯆꯞ ꯆꯥꯅ ꯇꯥꯔꯕꯅꯤ꯫ ꯁꯤꯅꯤ ꯃꯌꯥꯝꯗ ꯑꯩꯅ ꯉꯁꯤ ꯂꯤꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯗꯒꯤ ꯀꯥꯟꯅꯕ ꯑꯐꯕ ꯑꯗꯨꯇꯪ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯔꯨꯕ, ꯑꯔꯥꯏꯕ, ꯑꯐꯕ ꯐꯠꯇꯕ ꯂꯣꯏꯅꯃꯛ ꯂꯩꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯊꯕꯛ ꯑꯃꯕꯨ ꯇꯧꯔꯕꯗꯤ ꯁꯣꯏꯗꯅꯕ ꯍꯥꯏꯗꯨꯅ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯇꯧꯕꯅ ꯐꯩ꯫ ꯈꯣꯡꯐꯝ ꯑꯃꯈꯛ ꯁꯣꯏꯈꯤꯕꯗ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯋꯥꯐꯝꯗ ꯇꯥꯏ ꯍꯥꯏꯕꯁꯤ ꯀꯥꯎꯕꯤꯒꯅꯨ ꯃꯌꯥꯝ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯑꯁꯤꯒꯨꯝꯂꯕ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯂꯧꯁꯤꯡ ꯑꯣꯏꯒꯗꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯦꯞꯇꯅ ꯊꯥꯒꯠꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯃꯌꯥꯝꯒꯤ ꯕꯣꯔꯗꯒꯤ꯫ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯌꯥꯝꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯆꯥꯎꯈꯠꯄꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯣꯏꯅ
like, comment, share amadi subscribe tawbiramu. Ngasigi oinadi matang asida loisinjarage. Loiba phauba tabiriba khwai khudingmak pusu amuka hana ikoknona khurumjari.